ngasi Imphal da phongkiba maruoiba pauche singi manungda maruoiba pauche oiriba huye lampau amadi naharol thaudangi editor gi ayaba laujaraga pauche sida phongkiba maruoiba pausing pathokchari ahanbada local news RIMS ki Dr. Lanai Hospital da puram labadi kudam yauna wakat pirau action logani MS Ministry gi guideline matung inna lenga ki Dr. Amatana Lanai Hospital da puba yade RIMS ki Dr. Singh asu Lanai Hospital da puramba thengnarabadi miyamna khudang chamdam matik chana RIMS ki grievance cell da wakat pirau chap chana action logani haina RIMS ki medical superintendent Dr. Nepram Sanjip na phongdokri wafam asing RIMS ki student union amadi teachers and medical officers association yauna changsilakpa ana layengi thabak lepagi khongjang adu handoktuna hayeng September kuina bidre fazana yengbidre haina miyamna ngangnari basigi matangda ina bidre fazana yengbidre haina miyamna ngangnari basigi matangda paumi singa hangba wahangi paukhum piraduna hai Dr. Amana kaidawnungda patient sing bu thawa sadaba hanna yengdaba haiba leite RIMS se lakliba anabagi masing ka hena yamkhalakpa doctor nurse ki masing hengalaktabadagi awaba kaya mayuknai amadi RIMS ta manpower otpa chauna lairiba resource amadi manpower asina kona banati khudam oina casualty famung homfu laibada anaba chamaga nifu hena lairi makhoigi ningba thungnaba trolley season aduna hiphalli Dr. Walakpadagi atopa department da laiba intern sing fawba kaushinduna seasonary Janims Hospital dagi fawba nurse wairaga miyamgi pena ba hotnari RIMS ki oina punna nurse listing amaga chani mathau tabada nurse chahum chamri laiba asina di kanana shu apenba oiroi department kharadadi consultant amadagi hena laitabasu yauri post creation gi matang da su ministry gi maikai dagi ayaba pirak labasu finance section dagi landangam daba asigumba khudong cha daba kaya mayuknari anaba masina yamkhibana mipung khudim bangna pelhan bangam daba dagi khudong cha daba mayuknai naraga lakpa oibana miyamna penadre haiba khangi RIMS na miyam gi damakta kanna hotnari makhata na su hotna khigani masigi sun mathakta mamangai dagi Dr. Singh su lairik khapta tamlaga lakpana miyam ga matau karamna loina gani khanglamde maduna problem kaya ama thoklammi adubu NMC na India pumbagi oina MBBS chamliba Dr. Singh gi ahan ban numit ni phuni di medical gi maramda amata tambidana miyam ga loina ba amadi isasu anabani khanna anaba singi seba tawna ba takpi tambiba hore miyam su RIMS ki awaba si khangbiyu social media da RIMS pulana sandokli badu tawbiganu RIMS Manipur gi maini miyam na punna samgat minasi RIMS pu INI NIRF ki bathakta pukhatna ba hotna bada miyam na RIMS yengliba miyengi mark chawna lei mapalam da chatpada RIMS pu masak khangbiriba asi amuk hena mapungfana institute ama hospital ama orekna ba hotna bada miyam na mateng pangbiyu Mitaina ST lista hanjunana pa honarakpada mapumfana sagotkani Ramdas Atwale Manipur gi Yelhomai Mitaina scheduled tribe oirambadagi general state laikhibadagi Yelhomi amana fangpham thokpa hak adu fangdana lakli masigi damakta furup asibu ST lista chalhanana ba demand tawduna lakli Maitai singna ST lista hanjunana pa honarakpada changsilakpa khongjangda mapumfana party amadi mahakna Masana Sawatkani haina Social Justice and Empowerment ki Union Minister of State amadi Republican Party of India Atwale gi National President Ramdas Atwale na phongdokre wafamasi RPI Manipur State Delhi Youth Wing na sinduna New Delhi gi Maharashtra Sudan da chathakiba RPI Youth Conclave amasung party asida nangna changlakhiba member sing taramna okpagi thoramda athoiba mingthungleng oina saruk yaraduna phongdokhibani Mahakna makhata na hai maitai singi fangpham thokpa hak ama oiriba ST list chalhalu haiduna Union Tribal Affairs Minister Joel Oramga hakthangana unaduna aiba cherol na chingba pisankhibadu laikre RPI party asi state party oina sakhangkhibaga loinana regional party ama oina mitai gi ST list chalhanana ba hotnabada full support piduna angamba thakta hotnagani amaromda Manipurda hojik mapandagi changsilakhiba immigrant sing na masing henkiduna Yelhomi sing awaba kaya mayuknari maram aduna Manipurda NRC chatna halu hariba asisu party asina sawatli NRC chatna ba base year 1951 oigadabani hariba asisu maram chaba wafamni maram asina NRC asi 1951 da base year oiduna kanglon kaina Manipurda sangsilakhiba illegal immigrants sing masa masagi maram
da halankigadabani mahakna makhata na hai Manipur da hojik thokliba irang asida anti social element kayana national highway thingjinduna free movement yahandana leidi makhoi gumba anti social element asina ngasidi Manipur chokhat lamjel da maninghanba state ama oiri masi pumnamak sing asigi mayokta RPI na lebli haina su phongdokhi Nakalamaronda party asigi state committee gi president Maheshwar Thongnawjamna phongdokhibada Manipur da hojik leiriba irang asi loshindaba lambi chatpa yadaba NRC chatnagani hairaga chatnadaba mitai sing ST list chalhandaba IDP sing gi leiriba issue amata loshindana leiri asigumba fibam asida lamdam asigi naha singna kari firep lawani haibadu munna khanba mathautai Manipur gi oina hokhiba chahi khara asida oirakliba political gi scenario asi khwaidigi laibak thibani Manipur da hojik BJP chaiba natraga Congress chaiba yade BJP da khara ngang luragana Congress na thadokpani Congress na ngang luragana BJP na thadokpani haiba wakhalon da laikre masimak semdokpa mathau tai Manipur da kari thokle kari tauri haibasi Manipuri sing na hena khangadabani madu khanglaba matungda lairiba national gi luchingba sing su khangan bangamgadabani leader sing su Manipur gi damakta lepna na ba hotnaba mathau tai haina su mahakna phongdokhi Dr. Singh Dadi violence athaganu rims da asoiba kaya urakli basi khangdoknaba PIL thabayai maralai number Singh charak fangani IMA rims angang unaraba matungda maunaha ama tha asigi kungama thoyi anganba ayukta laikhidaba thodok adubu laying shang asigi Dr. Singh na checksin dabadagi ni haraduna rims hospital gi medical superintendent gi office yauna amang ata thokhalamba amasung Dr. Amabu Furambagi Mayukta Yaningdaba Fongdoktuna Indian Medical Association Manipur State Branch na ngasi association asigi ima house da wakat khongjang changshin kri khongjang asida saruk yakiba IMA Manipur State Branch ki secretary Dr. S Gautam na Paumi Singh da hai miyam gi mateng pangana ba leiriba Dr. Nurse ka miyam gi marakta leinagadaba mari hena fagadhana ba hana leiramba chatna Kanglon Singh semdok na ba honari Kanglon Singh anauba semduna chatna halabadi ana layeng sangda thokliba wathok sing hanthabada mateng oigani haiki mahakna makhata na hai layeng bada anaba amada mishi mina thokpa haibasi doctor amadi nursing asu pamde amasung thoaningdaba thodokni adubu asoiba aranba yaurakpada doctor natraga nursing fu chaiba amadi layeng sangda akai atoi thokan biganu masigi mahutta logi matungina lokhatfam thokpa thabak sing lokhatuna maragi matungina chairak pinanaba hotnamina si haiki khana chainabana miyam khakta natana doctor gi senfam da leiriba singsu awaba mayuk na hali maramasina asoiba kaya leirabasu kopna yengshinduna doctor nursing da soibra natraga system da soibra haibadu thidokmina si hainasu phongdokhi Manipur da leiriba ana layengi system sing asi chumthokpagi tangai fadaba leire hairaduna doctor amadi nursing gi maikai dagi hanjin semdok naba hotnari marak asida miyamna ana layeng sangda thokliba wathok sing hantha hangadabani hainasu mahakna phongdokhi National News amu pathokchari Mahairoi crore ama lising aniga nifuga taret Vikshit Bharat Innovation ki damakta Vikshit Bharat Vildathon saruk yagadauri kumja lising aniga nifu taret Vikshit Bharat ama ohenana ba lainga nga tungan ba thabak thoram sing chatharakpagi manung channa innovation gi hiramda Mahairoi crore ama henbana saruk yaduna Vikshit Bharat Vildathon lising aniga kunga manga ama pangthoklagani haina Union Minister for Education Dharmendra Pradhan ngasi New Delhi da Vildathon adubu launch tokri Niti Aayog ki makhada laiba Atal Innovation Mission ga kushan naduna Ministry of Education ki Department of School Education and Literacy na Vildathon adubu October 13 da pangthokadawribani paikhatkadawriba khongthang asina malem da khwaidigi chawba mahiroi shina luchingba innovation ki khongjang ama oigadawri masina classroom singbu anauba wakolon amadi creativity horakfam sembaga loinana hiram kayagi problem solve tawba amasung maromdom lepchaba ngambagi khongthang singsu yawgadawri numit aduda laibak asida lairiba school lak amaga 10.5 henbarongi class 6 tagi 12 fawbagi manungda laiba mahiroi crore ama henbana saruk yagadawribani masigi damakta registration ngasidagi hawkhre loinana mathang thagi taruk fawba hangduna laikhigani hairi
ngasi bildathon adu launch chobagi thoramda Education Minister Dharmendra Pradhan Prime Minister Narendra Modi na lepa laitana innovation yanglen saru ohelaga leibak asi semgat kadabani haiba pandam adu thabak oina utpa ngamnanaba hotnagadoribani haiki ahumki ba chahi taraga mathoi asida Prime Minister Modi na innovation gi power asibu lepa laitana miyam gi damak wakhal da changhanaba hotnari Atal Innovation Mission na akhanaba Atal Tinkering Lab lising tara hangdokrabani Madugi mathangda Bikshit Bharat Bildathong amuk laklibani hariba khomthang sing ase Bikshit Bharat ohenanaba lambel changsilakpada achoba maipakpa tangkak ngakta oiri hairi India amasung Morocco na defense pact khuyek pinakre hiram kayada mateng pangnagadori India ki Defence Minister Rajnath Singh amadi Morocco ki Defence Minister Abdel Tib Lodiana wari sanakraba matungda yanaba purakpadagi leibak anigi military ki cooperation hena khumang choksinanabagi damak defense pact khuyek pinakre nakalani na counter terrorism maritime security cyber defense amasung peacekeeping operation singda pakthok chokthok tuna akaknaba road map amasembadasu ayaba purakre Hauji Morocco ki khongchata lairiba Rajnath Singhana mahaki social media post phongdokhibada wafam da Morocco ki defense minister Abdel Tib Lodiaga yamna mapum faba kanaba mifam ama pangthokpa ngamkhre loinana defense ki lamda minister anina memorandum of understanding amasung khuyek pinakhre hairi MOU adu leibak anigi defense lamda institutional framework ama pakthok chokthokpa amasung manungda hanjilhanba ngamgadoribani masida leibak anigi marakta information share toba training gi matangda apunba kanaba faminaba amasung defense industry gi request singi matangda su yanaba purakhi Air India na Typhoon Ragasa gi forecast matung inna international flight ani cancel tawkhre Hong Kong da Typhoon Ragasa na yokshilaktuna tongan ba mafam singda nonglei nungshit amadi ising ichaw gi weather forecast pirakhibadagi Air India na ngasi Hong Kong tamna paigadaba amasung mafam adudagi pairakadaba international flight ani cancel tawkhre Delhi dagi Hong Kong tamna ngasi pairanggadaba flight AI 314 amasung Hong Kong dagi hayang pairakadaba flight AI 315 cancel tawkhibani wafam asi Air India gi official statement amana phongdorokpani airline asina Typhoon Ragasa na maram oiduna flight cancel tawbadagi shokhalaba passenger singi maikai dagi nungaitaba phongdorakli Hong Kong da Typhoon Ragasa gi fibam fagalaklaba matungda makhata na flight sing adu paigani hairi flight cancel tawbagi warip asi Hong Kong International Airport ta Typhoon aduna pak sana thabak thoram kaya ama lephalakpadagi oirakhibani Passenger singdagi asoi angam yaudabana airline asigi khwaidagi maru oiba thodang oiba maramna flight adu cancel tawkhibani hairi International news amuk pathokchari Italy da Palestine sogatpa protesters singna khongjang changsilakpada yamdrabada police personnel humfu sokre Italy gi tongan ba mafam singda masing yamlaba Palestine bu sogatpa miyoi kayana changsilakhiba khongjangda yamdrabada mafam adugi police personnel humfu hena muknabada aso apan nangkre khongjang adu maru oina Italy gi prime minister Giorgia Meloni na Palestine bu state amani haina recognize toba yakhidaba amadi Gaza landa micham kayama Israel gi lami singna hatkhiba adugi mari leinana changsinkhibani Protester lising kayana police personnel singa khatnaba lambi amadi hithangfam singda hi thingzinba amadi public property kaya manghanbagi report Italy gi tongan ba city singdagi fangli demonstration adu Italy dagi leibak sinba thungna pangthokhiba trade union na luchingkhiba let's block everything haiba kholawga loilana changsingkhibani Milan city da leiba central station da police personnel singna tear gas kaptuna demonstrators sing adu buk takthokna ba hotnakhi adubu makhoigi maraktagi chai amadi manak nakna leiramba dukan singi chokri langsilakchuna police officer sing adu sokhibani marak asida prime minister Meloni na maikaidagi leibak adugi political opponent singna yaningdaba phongdoraktuna mahakna Gaza gi matangda Palestine bu state amani haina recognize tawdaba Philip adubu condemn tawrakli
India amasung France na technology ki lamda mateng paminana ba yanakre civil nuclear ki matang dasu review tokre. India France Special Task Force hauzik nauna pangal lerukli ba technology ki hiram singda laibak animak na punna kanminana ba gi wafam da yanaba purakre. Loina na civil nuclear amasung strategy ki oiba mari adusu yengshinkre. Ngarang atheng bada New Delhi da famkhiba mifam adudagi India ki Foreign Secretary Bikram Mishra amasung France Ministry for Europe and Foreign Affairs ki Secretary General and Mary Descots na punna chairman oiminaki. Mifam aduda nakal ani na hawkiba chahida laikidaba tongan ba mifam amadi khananai nakiba hiram sing adu kupna review tawki laibak ani na Civil Nuclear Corporation ki hiramda matam pumna makta paw fawdok fawjin tawnana bagi wafam adu su yanaki. Thasi ki tarani thoida India amasung France na United Nations Financial Aid Task Force amasung No Money for Terror haiba international platform sing asiga punna thabak tawminana ba lakhot khiba khongthang sing adubu khumang chawshinana ba khotna minasi haiki. Anoba technology kaya lakli baba adu punna lawminana bagi matang dasu nakal ani na ayaba pinaki. Ngarang fam khiba mifam adu gi loshilakpada taragani pan lakshuba JWG gi mifam adu India na yumbu ojuna pangthokpada saruk yaminagadawri. India France counter terrorism dialogue hanadagi chatnaduna lakliba adubu hena pak sanna khumang chawshinanaba thabak paikhatminabada ayaba phongdoknaki madugi manungda organizer ngapigani organize tawraba crime chathaba online da sandokpa propaganda sing lanthengnaba loinana cyber ga mari leinaba threat kal anigi maikaidagi apunba mawongda information sing adu share tawduna counter yada nakal anigi maikaidagi apunba mawongda information sing adu share tawduna counter terrorism bu muthatnaba hotnabada thaudang lawminaba yanaki. Small and advanced modular reactors sing segwatnaba leirakli ba technology singi wari sanaki kumjat lising aniga kunga tarukpu India France air of construct tawnanaba Muslim klebak Singapore na wari sanagadawri. Ngasi athengmada New York ta leiba United Nations sa pangthokadawriba marfurak suba General Assembly da wangang ba luaraba matung US ki President Donald Trump na White House ki Press Secretary Caroline Levitt na phongdorokibada Donald Trump na Saudi Arabia, Qatar, UAE, Jordan, Turkey, Indonesia amasung Pakistan ki official singa unagadawri unaba aduda Donald Trump na Gaza da lan loiraba matung sengat sagatpagi amadi tongan balengak leirakadaba adugi su khanagadawri. Panba yabadi Israel na hauze Gaza gi mafam kayada landaduna mafam adudagi Palestine macha sing takthoknanaba hotnariba adu yashinanaba puraknaba Trump na thabak paikhatkadawribani. Arab laibak singi maikaidagi Gaza da leiriba Israel army sing lokthokpada mateng panganaba unaba aduda khanagadawri UN General Assembly ki marfurak suba session ahoba speech adu Donald Trump na ngangadawribani Israel bulan lebhanduna makhata na Gaza da mishimina thokpagi thabak sing adubu leitanaba khongthang kya paikhatlakpa yai haina UN gi member laibak singi official khakta natana miyamasu thazaba thamli. Norris Windona sandokchariba nungthilgi pau pathokchaba matang asida loshinjare meeting tabiriba pumnamapu amukasu hana khurumjari.
hospital လေးစရီ မဖမစစ်တာ